ngasi numida waram phongkiba tungan ba manipuri siphongsinga masum thokiba thawdo wathoksingi maroibi I pausing miyamna thamjagi hanbada Kanglaipak ki mairadi ge lokasaraga Khumma lampakta leriba interstate bus termination kangkhong saire mapu panaba ka sapmanari Laiba ama sakhutpada transport and communication ki makha yamna poli adubu Manipur gi oinadi transport and communication si pura phiroiba ka manari masigi mayek sengbu khudamdi Imphal gi khumma lampakta leiraba State ki amakakta ngairaba interstate bus termination ISBTC hauzik kangkhong saiduna mapu panaba ka sapmanaba phiyomda leiri ISBTC ki hauzik oiriba phibamasi ngasi akhoi ki paumina hakthengna satuna yengsiluba matamda khangba ngambakibadi ISBTC ki manungoi ki oiriba saruksing kangkhong saibagi phibamda leiri laikhom lainangna throk lawa mapham kaya yauri masidana tana jungle gi mongda napi singnang kya haujinduna angakpa phibam amada leiri masina Guwahati amadi Dimapur na singmari ki bus sing amadi malpupa gari kya Khumalampak bus termination sida sangduna gari park tawna bu honabada asawba awaba mayumna hai aikhoi gi paumina ngasi tuan ba bus amadi malpupa driver singunaduna wari sanaba matamda bus termination sida sangbagi entry ticket charge asi interstate bus na lupa chama tata lupa bolero da lupa yankhai lori amasung godown charge oina lupa lising ani dagi mari phawbu lawi hari adubo hariba gari singa sina bus termination asida sangduna gari park tawba matamdari atuki matik awaba mai unai nong taba matamdari numit mari ni rom sangba yadabagi Guwahati amadi Dimapur dagi lakwa passenger bus amadi manpuba gari sing kekru part parking oiduna driver amadi handyman sing awaba kyam heunai mafam adura gari park tawi amasung mal thai haiduna su mari lenaba police kayana tanthukna bohona badana tana maram sadana shelobagi thapuk su hek sa thai haina phungdorakhi driver amana phungdorakpagi matung inadi Khumalampak ki bus termination sida mal purakpa gari sing numidangi matamna thunglaba matamda yarepham laiti uful marakta ahing phi tharaga hingerek tuna tumi nupi nupagi khong hampam mathiksa na laiti ising phawba ayama matamda phangdi motpana kham thengli nong tadraba matamdana ISBT manung asi urful prong hauduna gari khama madi mamai leithuk lesin tawbud atuki matik awab meunai gari singdagi entry ticket ki mama lauri percent pamasi kanada kabagi haba mafam khangdabugum tawi ngasi phawbada semga sagatpagi thabak amata paikhatna leiba maramna mafam asida thunglaba passenger bus malpubu gari amadi atopa gari singi driver handyman amadi passenger singda yamna sauna awaba mayunari hari Housing Power Goina Imphal Guwahati passenger service Tori bus Puna bus Yankairomni Hariba bus Yankairomasi ISBT digi lamthaba madi thungpham oiba maramna atuki matik awaba mayukna hari Amaromdana Prime Minister na Malem gi leibak kyara koine satlaga irang mayukna riba Manipur Housing Power satriba karigino MP Baiko Bharat ki Prime Minister Narendra Modi na Malem gi leibak kyara koine salidubo irang mayukna riba Manipur di Housing Power satri Prime Minister haibasi Assembly PM haibane dubu aikoi gi Prime Minister sidi picnic minister oiduna lairi han Rajya Sabha gi MP Baiko na Parliament phongdokre Tamil Nadu gi MDMK gi MP oina lakhiba Baiko na makhata na Parliament phongdokhibada Prime Minister si Bharat ki mioi crore samagani fugini adubo Prime Minister na Malem gi lebak singdi koine sali masi karamba karbar gi no natragana mahak Malem gi lebak pumba gi Prime Minister oirabra karigi damak mi simina mihat mi pun kya thokliba Manipur di satriba gi marum karigino mahak Prime Minister amu oibagi mathau ningthina pangthokti Manipur si India natrabra hainangki MP Baiko na Manipur si India natrabra haina hangkiba wapham adu unparliamentary oi maram aduna house ki proceeding the record tawroi haina speaker gi phampham da phamduna siya loriba deputy chairman Haribansh naiki aduga MP Baiko na unparliamentary haibisi karino PM gi thawongna wapham asi phongdokpane haiba wapham house ta thangki amaromdana Manipur Sport University saba lusinabagi panam sai sigi November 13 ta thamli Mansuk Mandapia Manipur Sagaliba National Sport University say sigi February tha phawbad sada marfuga homdoi hena saba lusilakli haina Youth Affairs and Sport ki Union Minister Dr. Mansuk Mandapia na phongdokre hariba wapham singarang
Parliament ki Lok Sabha mifamda Manipur ki MP Dr. Bimol Koizamna hanglakiba wahangi pakhum piraduna mamangda National Sport University asi sema saba loinana Inglisingani ga kunga mari ki December kunga mangada lusingani matam thakibani adubu Manipur thokliba sahi ani sujulaglaba thaudo watho wasina maram oiraga University asi lusinwigi panamda Pandamasi Salibasa Yesiki November Taragatur Pawgi Manungda Lucinanaba Panam Tamli Housing Manipur Sagaliba National Sport University asi Office sitting Vice Chancellor Magi Makada Lady Atuba Matamda regular Vice Chancellor Amahapnaba process story Masigi Damakti application Kiyama Ministry the Pangli Vice Chancellor Kananaba Central Lengana Panel ama search some selection committee hain assembly University asigi section amadi laigidaba faculty member Yathokli faculty sanction thokbigi matungda professor ama associate professor ani amadi assistant professor nipani masida actual faculty surakli sumnagi associate professor ama watli haina phungdokhi atoba pawmana state lengana lomi singweba thabak thoram kya paikhatuna lomi singi damakta yefuna bo hona rakhigani governor State Agricultural Management Assistance Training Institute SAMETI Manipur amadi Department of Agriculture Government of Manipur sinduna ngasi March kunga manga dagi hauna kunga nipan phawba sathagadaba State Krishi Mela 2025 ngasi Palace Compound ebo yaima sumang lila sanglena Manipur gi Governor Ajay Kumar Balan hawdokri Mela hawdokpagi thoramadu Central Agricultural University CAU Imphal gi Vice Chancellor Dr. Anupam Mishra amadi Agriculture Department Government of Manipur gi Principal Secretary Arun Kumar Sinha saruk yakibaga loinana lamdam asida leiriba lomi kunga mangada phangpham tokpa beneficiary sing kusinaki loinana tuan tuama district sing dagi lakpa sinmi sing na puthokpa sana thanabagi polam sing oiba stall kuntra ga turuk hangduna lomi singna lamdam asida puthokpa polam sing utki amasum agriculture gi lamda khang hairaba mioi kya amadi lomi singna puna saruk yaduna pangthokiba thoram adugi chief guest ki warol piraduna governor Ajay Kumar Balana phungdokibada Manipur khaknatana laiba ama sakhotpa haibisida agriculture na asobu thodang lauri masina entrepreneur kya siamnabigi masa ama soiri masimangna lomi singweba scheme kya siamduna makhoibu pungning thogalibani state lenga sinasu lomi singweba thabak thoram kya paikhatuna lomi singi damak hotna rakhigani ekoi khudimangna lomi singbu pungning thawatuna makhoigi hena pakthok sakthoknaba ekoi khudimangna hotna si hairadana ngasidigi hawdogliba mela sinasu lomi singda hena thawna haptuna lomi singi oina yamna kanaba mela oiragani haiba waphamsu governor na phongdokhi amaromdana luhongba amadi lana tharonggi sona punggi akoibida phamliba miyamda paisa thaba thingba wamana thambana thambamba Iolga puna makata na khungjang sangshin minaba hori wama wakulon manaba punbu wama kangli pakna lebak miyam gi damak ta pangthok liba thabak thoram sing mai paknaba ngasi sanamai temple board ta saklena yauna pangthok ki baga loinana sanamai ipai bungo madi imai be manida wama na thawni jaduna tungda tawrakadaba thabak thoram sing mai pakhan biu haina thawni jakri haina wama luhongba lana thorongi sanapungi sonapungi akoibita phamliba miyamda ka hena paisa thaba athingba thamba du ngasidi iolga punna tawmina duna makhatana khongjang jangsin mina ba hawrena kanglei park secretary publicity lamdamba salamna press thokpa sirol sinahai wamana sanamai paibu amadi imai be manigi maphamda thawni jakhiba dudi wama kanglei pakna mamang sahi English singaniga kunga marigi March kunga manga numita lamdam asida pangthokpa maruoina luhongba haijing pota ka hena phijang khanba cake inaba khudop pinaba khudop sinaba amadi luhongba lana thoram sing sona pungi akoibda phamliba miyamda ka hena paisa thabigi satnabi ma mapalamgi senjau paiba khrana tawrakliba sibu thingnabani Haidiba matau si lamdam asigi senjau paiba khrana lamdam asida satnabi amagum satharakpana lairaba imung kya de awabana khamthingli masi thingnaba wamagi thomisina sangshin kiba haukiba amadi lamdam asigi miyamnasu yamna pamna kiba pung thagonar kiba numitpu ningsingduna ngasi harau tiamna saklenama pangthokpaga loinana sanamai temple board sanamai ipai bungo amadi imai be manida wamana thawni jakhibane hari tungda tholakadoriba thabak thoram singda mai pakhan biu haina wamagi thomi singna thawni jakhi haujuk mangda taduna sangshin gidaba lakthokraba mapung oiba lamdam asigi nat ka mari lenaba sakson basing mamalol saksona bahaki badu wamagi thomi singna loina satuna yingsin ba hona ba madi thoram pangthok libi mungi miyoi sing una ba horagani masigi manung sana lamdam asigi masak nairaba pabung laima pokpam
lakpatiga unaduna yengsinminanaba wari sanaba ukre aduba ngasidi natka mari lenaba luhongba haijingpota kek pinaba kek inaba khudop pinaba khudop sinaba luhongba lana tharungi sona pungi akoibada phamliba miyamda ka hena paisa thaba thingba thamnaba adu ngasidi iolga punna tawminaduna makhatana khongjang sangsinminaba hori masida lamdamasigi miyamna mateng pangbirangna haijarakli amaromdana General community maitaina minority on a lady Singbu Hiram Kuding the Manaba Taka Pukatuna Tangai Padava Laikali MFO Lamda Masigi Yellow Misingim Manungsan Lamda Masibu Ngakla Galakliba Maitei Pangal Islam lining license at Paina Kangnariba Shishu Laminari Batuan Tuan Purukang Lup the Gita Dana Matamatangi Manungi Sapu Boiro Mapangi Sapu Boiro Lamda Masigi Sakta Masida Sectorial Oiba Tankakya Laki Balekri Lakpo Kudimak Saruk Yaraga Lakli Hena Manipur Federal Organization Headquarter News Second Impal East ki President Boboy Kori Mayum no Kuyak Pi Duna Press Thadorak Pas Chirolaman Haidi Chirolasin Hai Aikoi ki Matamdugi Ipai Pusingna Lamda Masigi Damak Kathok Lambigi Liklam Kai the Nangasi Power Madugi Tauna Dungasigi Mirol Nasu Tabak Oina Tauraga Lakli History gi account kya da Manipur Thaudo kya ama laikre habisi Aikoi Amat Oina Yanara Bopamni Lamda Masigi Taudo Kudingda Islam lining satpa Maitei Pangalsu Lamda Masigi Damang Ipai Pu Ima Ibel Singna Tangka Kiar Ngaklagala Kiabsi Ngasigi Lamda Masigi historians Kayana Hiena Kang Buwap Mamanahari Sholasin Hai Maramaduna Ngasi General Community Maitaina Minority Oina Lady Basingbu Hiram Kuding the Manaba Taka Pukat Patangai for the Blakali Masita Taraina Losumrai Masina Maram Weraga Magi Furupu Sakolagadi Hyperomda Onsin Kibatolabadi Masigi Daita Kanana Pugani, Masisu Pazaro Edubu, Lamda Masigi Yellow Missing, Equi Masil Nushinariba Makai, Equi Masil, Aigi Haba Apun Manipurgi, Wakalonda, Tabaktorabadi, Equi Masil Nushinaba Hengalakani Tazeki, Amaram the Manipur Federal Organization, MFO Nasu, Maruoina, Zatiamagi Lukrabi Singi Tashida, Angamba Yum Krada, Haking and Mating Pamagi Tabaksatakli, Nasisu Kairao, Komidok the Labor, Lukrabi Singi Munkrada. Ramadan gi manungsana sialamadi imungi sana thanaba polam singteng bangkre Ramadan sigi matik magundigi lamdamasi marasit pa lamdamama oiresunu hairenusu pawsna makhatana report tawri makasa tharak poina kanglai paki mairagi editorial myam da thamjagi Manipur thugaina achobu thaudang lawriba miyoi sing khangna barat lengana karigi kankhatuna thamli heba ngasi numidang wairam phungki ba kanglai paki mairagi editorial myam da thamjari Tha Kungani to Hina Manipur took a lala solution and a Paraki Prime Minister Lopam to Pothaudangado, House of Power Loudon Lady Visiam Lali. Prime Minister Gita Wong Sinatakadi, Manipur Sim Paraki Serwam Oidri Habitat Libra Habita, Toina Lalodra Kali, Aduga House Yamna Nainai Oidibadi, Manipur Koki Narco Tourist and Landara to the Manipur Tugaina Honori Basida, Makugi losing Boiduna, Lady Haidiba Manipur Kuki MLA Taragi Matata Manipur Tugaina Bohona Bahabashi, Barat Tugaina Bohona Mane Haiduna, Ain Goeba Lopam Topa Taba do Barat Lengan House Pauba, Laudana Makui book and Katuna Tamlibus Karigino Habisni, Barat ki State Singimanung, the State Amagi MLA Karana, Tungan Baleba Masim Gani Haiduna Fong, Barat Lengaki Matakta, Lalausa Tarakata, the Barat Lengana Kaidonga, 2 minutes Yangdun Laitoklu Henakali. Adubo Manipur Tugaina Bohona but Asabu Todang Loribu Kuki MLA Tarasing a Shipauba, Barat ki Prime Minister Amadi, Home Minister and Singmana Kauduna, Makoina Tauri Basi Yamna Lali, Manipur Tugaina Bohona Bahavisi, Barat Tugaina Bohona Bagasa Mane Haiduna, Makoki Matakta, Lapom Topo Ain Gueva, Tabak Lokotani Haidun, Wapam Amata Haidana, Tumina Sili, Masi Yamna Sumdabani. Barat Sangbidan gi Makar Sahi Manga in a Pangtok Libi State Assembly election da, Mirep on a song Tokuna. Mikal Tengna Mai Park to the Miamgi Mihut MLA Oirabasina, Ifong Fong, Barat Tugaina Batab Satarak Patarabadi, Barat Lengana to Min election Bataribra, Tawong Sigas Man and a Kuki MLA Tarana to one Kuki theory singer Makoi Amato in a Minaduna, Manipur Tugaina Bigitaba Satarakadi Gita Kunganito Paraba Pauba, Lucian Mangam the Kivani. Makoina Asing but Miamgi Mihut Amam Oiram Lava, Barat Sangbidan Ikai Kumnaba. Salam laba, Sangvidana MLA Amam the Piriba Matau Mangamadu Subsana Pangtola Matarabadi, Nasi Manipur Tugaina Honabada, Asabu Taudang Lauri Bisaloram Loy Hanakali, Masita Kwaidigi, Lalibadi, Manipur Tugaina upon Yaknava Masakang Lava Power Barat Langana Habadi, Prime Minister Amadi Union Home Minister Nasingmana, House of Power Ain Guebatava Amata Lokotan Lady Basini,
ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯁꯤꯡꯅꯁꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ MLA ꯇꯔꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯐꯥꯎꯕꯗ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯅꯕ ꯍꯣꯠꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯐꯝ ꯊꯣꯛꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯨꯀꯤ MLA ꯇꯔꯥꯒꯤ ꯃꯊꯛꯇꯁꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯨꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯆꯠꯂꯤꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯈꯪꯍꯟꯐꯝ ꯊꯣꯛꯑꯦ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯃꯔꯣꯝꯗꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯤ ꯆꯍꯤ 7ꯒꯤ ꯅꯨꯄꯤ ꯃꯆꯥ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯂꯒ ꯍꯣꯟꯗꯣꯛꯂꯝꯈꯤꯕꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯂꯩꯕꯤ ꯃꯁꯥꯒꯤ ꯆꯍꯤ 7 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯒꯤ ꯍꯛꯆꯥꯡ ꯉꯁꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 10ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯃꯛꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯒ ꯃꯅꯥꯛꯇ ꯁꯤꯅ ꯐꯪꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯈꯅꯥꯎ ꯑꯃꯗꯤ ꯑꯇꯩ ꯍꯛꯆꯥꯡꯒꯤ ꯃꯐꯝꯁꯤꯡ ꯗꯐꯝ ꯀꯌꯥ ꯂꯩꯔꯝꯈꯤꯕꯅꯤ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯍꯛꯆꯥꯡ ꯂꯩꯔꯣꯜ ꯆꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ACꯒꯤ MLA ꯍꯥꯟꯅꯒꯤ DGP LM ꯈꯥꯎꯇꯦꯅ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ ꯂꯩꯔꯣꯜ ꯆꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯖꯧꯃꯤ ꯃꯥꯗꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯋꯥꯉꯥꯡꯂꯣꯏ ꯂꯤꯟꯗꯥ ꯀꯤꯃꯟꯁꯨ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯇꯨꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯦꯜ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N Birenꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯕ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯀꯕꯨꯏ ꯈꯥꯎꯁꯥꯔꯣꯜꯒꯤ ꯊꯥꯡꯇ ꯋꯥꯔꯛꯁꯣꯞ ꯆꯠꯊꯈꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯊꯥꯡꯇ ꯂꯣꯏꯁꯪꯅ ꯁꯤꯟꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯎꯇ꯭ꯔ ꯁꯪꯂꯦꯟꯗ ꯆꯠꯊꯔꯛꯈꯤꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯣꯏꯕ ꯊꯥꯡꯇ ꯋꯥꯔꯛꯁꯣꯞ ꯑꯣꯟ ꯀꯕꯨꯏ ꯈꯥꯎꯁꯥꯔꯣꯜꯒꯤ ꯉꯁꯤ 7ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯁꯤꯟꯗꯛꯄꯨꯔꯦꯜ ꯃꯔꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈ꯭ꯔꯦ ꯊꯥꯡꯇꯥꯒꯤ ꯃꯍꯩ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯅꯨꯡꯆꯟꯅ ꯄꯥꯡꯊꯣꯛꯂꯤꯕ ꯋꯥꯔꯛꯁꯣꯞ ꯑꯁꯤꯒꯤ ꯉꯁꯤ 7ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯑꯖꯥꯗꯤꯀꯥ ꯑꯦꯋꯥꯔꯗ ꯑꯃꯗꯤ ꯁꯪꯒꯤ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤ ꯁꯅꯥꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯊꯥꯡꯇꯥ ꯁꯤꯗꯝ ꯁꯪꯂꯦꯟ ꯅꯝꯕꯣꯜꯒꯤ ꯁꯤꯟꯇꯥꯛꯄꯨꯔꯦꯜ ꯑꯣꯖꯥ ꯍꯧꯔꯪꯕꯝ ꯕꯤꯁꯣꯔꯖꯟ ꯑꯣꯖꯥ ꯂꯩꯇꯣꯟꯖꯝ ꯗꯃꯦꯟꯗ꯭ꯔ ꯑꯣꯖꯥ ꯂꯩꯁ꯭ꯔꯝ ꯂꯛꯁꯃꯟ ꯑꯃꯗꯤ ꯖꯦꯟ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯒꯨꯔꯨ ꯑꯣꯖꯥ ꯂꯣꯡꯖꯝ ꯔꯣꯁꯟꯅ ꯀꯕꯨꯏ ꯈꯥꯎꯁꯥꯔꯣꯜꯒꯤ ꯃꯇꯥꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤ ꯍꯥꯏꯔꯤ ꯑꯗꯣ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ